पुनमकपु मालेम याइना तारामना उक्सरी खोजेगी नासोमना ngasisu miyamgidamukta pujirakliba film asigi maming Journey to the Center of the Art. Film asi 2008 ta release tawkiba science fiction action adventure fantasy category oiba Hollywood movie amani. Film asna fangkiba rating singdi IMDb ta 10 gi manungda 5.8 ki ratings fangi. Rotten Tomatoes ta 61% gi fresh rating fangi. Film asigi director Eric Breby amadi story writer na Jules Verne gi Journey to the Center of the Art hariba wari sida based tawraga Michael D. Weiss, Mark Levin amadi Jennifer Flecket na film ni thopani. Film asna namada US dollar million humfu sangki hairi. Aduga film asna tankiba box office collection gi sanpamna US dollar million sani gi nifu mari hena tankre hairi. Maru oiba saktam langliba khara gi ming panjarabada film asigi main protagonist Professor Trevor Anderson gi saktam langliba maming lerba actor Brendan Fraser. Film asigi heroine Hannah Asgerson gi saktam langlibi Anita Brem. Sean Anderson gi saktam langliba Josh Hutcherson. Jonathan Brock ki saktam langliba Ricky Schroeder. Okay guys, hojik ai film asigi wari liba hojiragi. Aina lijirak ko matamda soi ki balan ki ba amadi chithaw yaw matamda mayamda pukshel sawna ngakpi nabagi damak naruksari. Film asigi ahobo sin maktada Professor Trevor asi utli. Mahak asi volcano haibadi maigi sing asigi maramda thijiliba scientist amani. Mahakpu mahakki marup Jonathan Brock na nongma kaurami amadi Trevor gi manaw nupa Max ki lab asi thingjilagani haina hairami. Trevor nadi asumna mahakki manaw nupa ki lab thingjinba si pamlamde adubu Brock na hairai nahakki nanaw nupa Max na mangki basi chahi tara henjilagle. Mahak kadai leiribanu haibasu aikoina khangde aduga mahakki lab ta thadanaba funding so amata laktre haina hairami. Masidagi Trevor asi yamna wakhal nungaitana mayumda halaglami aduga mahakki manaw nupa Max ki nupi su Trevor gi manakta laktuna Max ki masa nupa Sean bu numit tarani khaktang Trevor gi manakta thamjaram gi haina haijarami amadi Max ne sizinarambani haiduna box amasu Max ki nupi na Trevor da pirami box tubu Trevor na hangdokluba matamda mahakki manaw nupa Max ne sizinaramba pochai singkhara yaurami aduga Max ne yamna pamna pakiba aiba Jules Verne gi Journey to the Center of the Art haiba fiction lyric tuma su yawba thingnarami. Trevor na lyric adubu hangdokliba matamdadi Max na iramba notes karasu lyric tu da yawba thingnarami aduga hairiba notes asida Bolivia, Mongolia amadi Hawaii hairiba mafam ahum sigi maramda iramba su thingnarami. Masi thingnarubadagi Trevor na Max ki masa Sean bu lab ta puduna lakminarami. Lab yaurabada Trevor amadi Sean na Max na iramba notes sing adu da yawriba mafam ahum dugi maramda computer da yenglami. Makoni screen da yengbadagi khangle madudi hairiba mafam ahum sida volcano sing lei haiba aduga hojik yamna mannariba thodok amana sahi taragi mamangda Max na mangkiba matamdu da leikiba mafam ahum dugi atmosphere duga hojik oiriba mafam ahum sigi atmosphere siga karisu khetna baleramde aduga mafam ahum sigi atmosphere asiga yamna atmosphere manaba mafam amagasu makoina thingnarami mafam adu Iceland hairiba mafam duni hojik Trevor na Iceland da satpa pamle aduga mahakna sonda asimasu hairai nahaki baba Max ka aigana su volcanic tubes haibasigi maramda wari kaya su sanarami maigi sing manungda aikoina karigumba volcanic tubes sing asi thiba phanglabadi aikoi soidanamaki prithvi gi mayai sabuk yaunana balambi phangani ngasi degina chahi tara gi mamangda aigi inaw nupa nahaki na baba Max na prithvi gi mayai sabuk yaugada balambi ni hairiba maigi sing gi manungda leiriba volcanic tubes sing asibu thiba satkibadagi mahak mangkibani aduna aisu nahaki baba bu thiba oina Iceland satpatari haina hairami asumna Trevor na satkadoriba khongset si yamna kudong thiningai oiraba khongset ama oiba maramna mahakna Sean budi khongset sida puningdabani adubu mangonda upai amata leitabadagi mahakna Sean busu puduna satpatarami masidagi Trevor amadi Sean na Iceland da laktuna maigi sing-singi maramda thijiliba scientist amagi yumda laklami adubu scientist asigi thong thilabu matamdadi thongdu scientist tugi masanupi Hannah haibisina hangdorgle aduga Trevor na scientist adubu hangliba matamdadi Hannah na hairai aikoi babadi ngasidagina sahi ahumgi mamangda punchi supagi oina taibangpan asibu thatoktuna satkhre haina Trevor na hojik Hannah da Journey to the Center of the Art hariba lyric adu utlaga hairai aigi inaw nupa su ngasidagina sahi taragi mamangdagi thiba fangkidre aina khanbada aigi inaw nupa do mafam sida laklaga nakogi babaga soiduna maki unaramgani khalli haiduna wasi hairai Trevor gi wasi tabadagi Hannah na Trevor na parik liba lyric asi yengle aduga lyric tu yenglubadagi Hannah na su mahaki mapana sizinarambani haiba lyric amasu puthurukle lyric anisi yengminaruba matamda Hannah gi mapana sizinaramba lyric asidasu Max ki lyric ta irambagum chap manaba mafam ahum gi notes iramba thingnare Hannah na Trevor da hairai Journey to the Center of the Art hariba lyric asi bhapna pangsara sagatuna i kiba lyric ama oirabasu masibu asengbani haina sapsana thajaba miyoi kaya amasu lei hariba miyoi singadugi manungda aigi ipadusu awaiba maki lyric asida thajakiba misak amani haiduna haibagi arthadi prithvi gi mayai sabukta tonganba sangsar ama soiduna maki leramgani haibasi Hannah gi mapana su thajaki haibani Trevor hairai aina singnariba volcano du da satpa pami haiduna
अदुबु हनाना हाइरई मफमदुदा चटपा हाइबसि माउंटेन गाइड याउद्रगदि नखोइना कैदोंगैदिसु चटपा ngamloi aduga mafamdu garina satpasu yaroi maramdi bhol kenudu yaugadaba lambi duda khudong thiningai oiraba ching kaya amasu leibani haiduna aduba nakoina satninglabadi ai isamak mountain guide amani aina nakoigi nateng panggi haina su haidami asumna makoi yamna sanglaba khongsat amagi tungda makoina yauningliba bhol kenu haibadi maigi singdugi manak yaurami mafamduda treberna yamna ngakpa device ama phumduna leibisu thingrami device tu urubadagidi mahakna su khangle madudi mahakna mafamdugi atmosphere gi maramda yamna laina khangba ngamlibasi mahakna thingnariba device adugi matingna ni haibasi aduga hairiba device asi treber gi manaw nopa max na thamlamba soidaramaki oigani haibasi treber na su thajakre treber na hairiba device asibu phukthoknaba hotnarakpada tanja simakta da mafamduda khakarau yamna kanna horoklami masidagi hana amadi sona chingduda leiriba surung amagi manaktamna chinsilaklami hana treber busu device adu adum thamlamlo nahak su laklo natragadi khudong thiba soidaramaki nanglagani haina treber busu koksilami adubu treber di device adabu pudana lakpudu pamlamde asumna treber na device asi hek phukthokpaga device tugi antenna asiga lightning ga samnabadagi treber gi akoibada yamna tamthiraba khakarau sing taruklami hana device tubu langthoklamlo haibadagi treber su pamda mathwai hingnanabaki damak device adabu langthoktuna surungdu da sinsilakle asumna treber na device tubu langthokibadagi device tu lightning gi electric current tuna pokhaiduna pumchai saikre asumna tamthiraba lightning sinna maram moraga surungdugi lambi pumbusu loinamak thingjinkre hanana hairei mafam sida sizinnadraba ariba khong ama leibani aikhoi yamna thuna khong adugi manak tamna satsi haiduna asumna haujikti makhoi ahumak hairiba ariba khong du tamna lakpada yamna chawraba kom ama leibasu thingnerami hairiba chawraba kom adugi makha dudani hanana hairiba mind adu leramgodoribasi asumna makhoi ahumna yamna haine singna chawraba kom adugi makha du phoba kumtharakle aduga hanana hairiba mind adu thingnerami mind haibadi khongduda sisinakhidraba lambi gi maung manba trek sing amadi trolleys kaya amasu makoina thingnerami makoina khalami hairiba lambi gi maung manba trek sing isida trolleys sing asibu sisinarga makoi mapalda thokpa yaragani haina masidagi makoi ahumaksi trolleys sing sida kakhatle aduga trolleys sing adu yamna yangba speed ka loinana makharomda thokdaraklami makoina thokdarakpada trek tugi matek amadi tattuna lerambasi thingnei adaba makogi trolley adugi speed na yangman kibana makoina atatpa trek ki saruktu yamna laina lanthoklaga satlami ngai hakki tungda makoi ahumgi trolley sing edu saruk ahum thokna tokai khaidokhirami aduga hanana tongliba trolley dugi lambi loire aduna mahak treber gi trolley duda chongsilagle adubu treber gi hanagana tongliba trolley adugi sulambi loikre masidagi makoi ani trolley dudagi songthawrami karigumba makoina songtha haudrabadi trolley adu thomjinbada makoi su sodaramaki kudongthiba nangadoribani asumna hojik makoi ani na tongkhriba trolley du thingjinduna amang ata thoklami aduga hojik makoi gi manakta sonsu yausilagle adubu hojik yamna ngaklibadi trolley thingjinkiba wall dugi manakta sonna chingsinduna yenglubadadi wall du da diamond kaya ama yawbasi mahakna thingnerami sonnama gi back diamond singdu lokthokduna hapsilami asumna diamond singdu hapsilingai da treberna lekrak chatpagi makol taraklami makol ase tabadagi treberna khangle madudi makoina netliba mafam si bhol kenogi manungda leiba yamna apaba nung amadani haibasi aduga nungsi yamna laina su kaiganba nungni haibasi mahakna khanglami masi khangbadagi treberna sonbu mafam dudagi yamna tapna thoklaknabagi damak hairami sonna thoklakpada mahaki baktagi diamond matum macha ama leimai da tasinkre masi tasinkibadagi makoina netlam liba leimai si kaiduna makoi ahum si punna makhada paitharai adubu ngaklibadi minute kayamarum makoina paitharaklabasu makoina topa leimai amada yau haibasi sunya yaramde matang sida treberna hairei Jules na iramba larik adugi matung inna hole asi mile chamadagina lising ama fawba lui haina irami aduga aikoina leimai yawba matumda water slide amaga su thingnagani haina irami asumna makoi asum paitharakpana ising marik khara nungsita pairakpa makoi ahumna thingnare aduga Jules ki larik te iramliba water slide to musu makoina thingnare water slide asida nantharak laba matungda makoi ahum si sawraba pukri amada tasilami aduga makoina ising dagi kakhatlak matungdadi masing yamlaba uche kaya makoigi manaktamna paisilakpasi makoina su urami hanana driver da nahak uchek sing si mamang matumda ukhrabra haina hanglabi driver na hoi aina masigi uchek siga manam uchek sing museum da ukre uchek sing asi dagina chahi million cham yang khairom gi mamang da prithvi da leram uchek amani adubu hojikti prithvi gi leimai sidagi uchek sing si loinamak mutkrabani haina su khumlei asumna hojik surungdu dagi thoklakpadadi makoi ahum singakpada loikre haibadi hojik mafam sida pura tonganba sangsar ama lerambasi makoi ahum nasu ure hojikti driver na su khangba ngamle madudi mahaki manaw nupa max amadi hanagi mapana thajaram leba wafum si sumle haibasi haibadi aikoina hojik leiriba prithvi sigi manungdasu atopa tonganba sangsar ama lei haina Jules ki larikte irambadu chumle haibasi hojikti makoi ahumgi mamit makna su ure matang sida treberna hana amadi sonda hairei mamang matamda sungsoi soidanamaki mafam sida haibadi prithvi gi mayai sabuk sida kanagumba miyoi ama laklamlagani mahakna mafam sidagi nanthokraba matungda Jules Verne mafam sigi wari libadagi Jules na larik oina ithokpa oramgani misaktuna mafam sidagi nanthokpa ngamkhrabanina aikhoisu soidanamaki ngamfam thoi
asumna hainaraga makoi ahumsi sum lakpada haujik makoina tree house haibadi achouba ugi manungda sajinba yum ama urami yum asida changsilluba matamda Trevor ga songana Max na iramba diary amadi note khara leramba su thingnarami masidagi Trevor na mahaki manaw nupa Max mafam sida laklamde haibasi khangba ngamle aduga mapaldana Hannah na Max ki asi bhakchang thingnare haina Trevor amadi Max ta khangalakle mapa mafam sida leikidre tabada son na Trevor bu konduna kapsarami aduga hojik mafam sida Max na iramba note tudagi mafam asigi temperature asi matam ama hektada 200 degrees Celsius phabu irapya habisi makoina su khangba ngamle aikoi miyoi bana 135 degrees Celsius phabugi asabadadi hingba ngamgani aduga hojik maki oina makoina leiriba mafam sigi temperature asi 95 degrees Celsius ni aduga makoina lakiba matamduda temperature adu 82 degrees Celsius oikibani adunadi hojik sabagi sangsi tapna hingalakli haibani Jules na iramba larik tugi matung ina Max na su amuk notes khara irami Max na iram liba notes tugi matung ina Hannah na hairei aikoi na mangda uriba samudra sibu lanthoklaga awang lomda satkadabani mafam duda aikoi na asaba ising chenba turel ama thingnagani adubu turel dugi isel adudi awang badagi anembarom da sentharakpa oiroi anembadagi awang borom da hangatna senkhatkiba turel oigani haibagi arthadi turel du mathak thangba aikoi gi prithibigi gravity na control toba turel oigani haibani turel adugi mateng na aikoi prithibigi mathak thangba leimai duda thokiba yagani haina haibadi makoina leiribasina prithibigi manungda prithibigi mayai sapsana leiba atopa sangsar dudani miyoi ba ikoina leiriba asengba prithibigi oiba sangsar duda natte maramasina miyoi bana leiriba asengba ikoigi mathak thangba sangsar duda thokina balambi si hairiba upside down oina senba turel asi oigani haibasini asumna hojikti makoina samudra aduba lanthoknabagi damak hi ama sare aduba hojik mafam asigi temperature asi tapna sabagi sangda asum hinglalakli temperature asina 135 degrees Celsius yaudringai makoi samudra sibu lanthokadabani maram asina Max ki parachute adubu sizinaraga makoi na hi adubu yamna yangna thokina bu hotnarami adubu hojik samudra asida yamna tamthiraba carnivorous oiba nga singsu leiribani hairiba nga sing asina hojik Trevor Hannah amadi sonna tongliba hi asida attack tobu hokre adubu samudra duda leiba yamna chawraba lingi sakta manba jiba singsu thoklakpadagi hairiba sahingsa banga sing adubu makoi na muksa thokirami mafam duda asuki matik kallaba nongle nungsit torakpadagi hi duda yawriba parachute bu pulliba usingdu tek bahoroklami sonna parachute ki mari ani dubu nanthokidana ba yamna kana farami adabu nungsituna kanbaga songi hakchangi arumbadagi parachute ki arumbana henkibana parachute tuga loinana son samudra dudagi paiduna satkirami sonna mikap tholakpada mahak island amada leiramle makoina prithibigi mayai sabukta thingnarakhiba uchek amana sonbu lambi lamjingbirami nakal amadana Trevor ga Hannah ga su sonna leiriba island duda yausilaklami amadi Trevor na sonbu kauduna laklami uchek tuna takpa lambi duda sum lakpada sonna thakpa yabi ising taba mafam ama thingnerami madudagi sonna ising khara thaksilami Trevor ga Hannah ga su island dugi mafam amata ngahak potharingaida carnivorous plant haibadi saing saba pambi amagi urina Hannah gi mangak samna yetuna mahak pukhat kadore adubu Trevor na pambi dubu puktatuna Hannah gi thawai kanbirami somda sonsu uchek tuki matung induna sum lakpada khudi thijilami asumna mahakna tusinba sida mahaki pocket yauramba posak ama pairaga leibasi mahakna urami amadi mafam asida maikei taknaba leiriba compass asisu mathau tobu ngamde masidagi sonna thokliba khudingmak ase magnetic field na maram oiraga thokanbani haibasi khanglami asumna hojik mahak hagotlaga lakpada magnetic rock sing haibadi magnetic field na maram oiraga tawduna leiriba nungsing asi thingnerami sonna mathwai khubakta haplaga magnetic rock sing asida chongduna mafam du lanthoknabagidamak hotnarami asumna lanthorakpada hojik sonna aroiba nungduda kolami aduba nungsi mathak makha onthorakle asumna nungsina mathak makha onthorakpasida sonna masabu kanjanabagidamak nung asida yamna kana kolami asumna nung asi anirak handuna mathak makha olaba tungda son tekta kaidana mafam dudagi thoklaklami mahakna thoklakpa matamda dinosaur gi saru sayang kaya amasu taaduna leibasi mahakna thingnerami aduga karigumba jiba amana ngangbagi makhol tabadagi sonna leibung amagi marumda sangsinduna lotlami nakal amada Trevor ga Hannah ga nasu makoina ngasaidagi thirakliba asaba ising chenba turel adubu thingnare turel dugi gezer di surung amagi manungda leramgani haina Trevor na Hannah da hairaga Hannah da Trevor na hairei aidi sonbu thirudaba yade masipamna maksi aigi asoibani hojikti nahak nasagi khallo turel asiki mateng yum yongnaba satkhro adubu Hannah na hairei aina ngamliba makhai turel da nakhoi bu ngairaga leramgi hairaga Hannah na Trevor da kiss tawrei asumna hojikti Hannah na turel lomda satkre aduba Trevor na maikei amada satkre sonna lebung dugi makhada leiringaida chawraba dinosaur amana mabu sagadabagi tanaragle sonchu mathwai hinjanabagidamak ahoba lebung amada amuk changsillaga lotkre adubu dinosaur asina lebung dubu thugairaga sonbu sagadabagi tawkre matang asida Trevor na sonna lauriba sitabadagi chensilaktuna sonna lotliba lebung dubu thugairaga sonbu dinosaur adudagi kanbirami asumna makoi ani amuk hana unaba phangba sida makoi se sukimatik haraurami adubu hojik dinosaur asina makoi ani mak pusagadabagi amuk tanaragle Trevor na dinosaur adubu kintaganba yamna apaba laimai amaromda puthoklaga selaklami asumna dinosaur dugi lumlaba masaduna laimai duda netuna chelakpada laimai adu kinthaduna dinosaur adu yamna luraba mafamda tasinkhre asumna Trevor amadi son si mathwai hinjarami
अदुगा मखोइना मनाक नकप सुरुंगदुदा चंगलकपदा तुरेलदुगी गेजरदु थिंगनेरमी अदुबु हौजिक मखोइ गेजरदुबु लांथोकनबगीदमक ही अमदि दरकार ओय असुमना लेरिङैदा हनाना चावरब डायनासोरगी मकोकी सरु अमबु ही ओइना होलगा ट्रेबरगा सोनगना लेरिबा मफमदुदा लागले ट्रेबरगा सोनगसु सरुगी ओइबा हिदुदा काखले अदुगा मखोइना हिदु होलकपदा इसिंगी लंबिसु लोइथोखरे हौजिकति हिदु मखोइना कंट्रोल तौबा ngamdana लुरबा चावरब कोम अमदा तासलगा पंदुना लेखरे कोमदुगी ख्वाइ मखादना लभा लेरिबनी अदुगा लभादसु कोमदुगी मथकलोमदा लेपलेतना असुम वांखलकलिबनी मतांगसिदा हनाना करिगुंबा खरा ट्रेबरगी मनिंगलोमदगी उरकपदगी मदुबा ट्रेबरना येंगलिबा मतमदा मखोइना लेरिबा कोमजाउदुगी मायोकनबदा इसिंग लेरे हैबसि ट्रेबरना सुखंगलमी अदुगा वालदुदा मैग्नेशियम सुलै हैबसि खंगबदगी फ्लेयर लाइटर समखतुना मैग्नेशियम दुगी सरुक्तुदा मैचुरमी असुमना मैसु नबु हतनबदा फ्लेयर अनि सुलैथोखरे अरोइबा अहुमुसुबा फ्लेयर दुना मैग्नेशियम गी सरुक्तुदा मैचुबदगिदी मफमदु पोखाइरकपदगी कोमदुदा यामलब इसिंग चेंसिलगले असुमना लभागी मनिलना थोकपा प्रेशर दुगा कल्लब इसिंगी प्रेशर दुगा पुनसिलबदा मफमदुदा यामना अकनबा प्रेशर अमा थोकलकपदगी मखोइगी हिदु मथकलोमदा पाइखलकलमी असुमना मखोइ कोमदुदगी नानथोरक्तुना मियोइबना खुंदारिबा असेंगबा पृथ्वीगी लैमाइदुदा यौरकले लौमी अमगी उहै वाहै थाफम ओइरिबा चिंगी अंगंबा सरुक्तगी मखोइगी ही अदु यामना कन्ना नानथरक्तुना लौमी अदुमकी युमदा थिंजिलमी मतंग असिदा ट्रेबरना खंगले मखोइना नानथरकलिबा चिंग अदु इटालीदा लैबा माउंट वेसुवियसनी हाइबा अदुगा महकना सोंदहरकलमी नाकी इमाना नमित तरानी से कमदोंना मतम लेनबगी हाइना हंगलकलबदी अंकलना इबु इटालीदा कोइबा पुबी हाइना खुमको हाइना अदुगा लौमी असिनसु महकी महिमरंग मांगबगी मथ्वा यामना वाजरमी अदुबु ngasai mamangi sinda sonna mine amadagi porakhiba diamond du hojik mangonda yauri diamond singdudagi diamond matum ama lauthoklaga sonna lomi duda pirai diamond du ubadagi di lomi aduna hairei asi oirabadi nakoi amuka nanthabi sananingbra nakoina tawningba tawzero haina fagi tawrei mahakna sumna hairibagi maramdi mahaki mangkhraba mahimarung singdugi mamaldagi sonna pirakliba diamond duna mamal hele habisi ahalduna fagi oina makoida phungdokpani asumna hojikti treberga hanaga su kis tawnaduna makoi ni makchi nungsinare habedu phongdokli मथंगी सिंदंग ngasai film asigi ahoba sarukta funding leitabana maram morga thingjilagani hairuraba max ki lab to hojikti treber na funding punamak thadaduna amuk hangdokhre aduga hojik film asigi post credit sin amuk aikoida ulai hojik sonsu mama gi manakta haibadi canada ta hannanabagi damak treber amade hanana mahakpu thindurai treber na sonda christmas break ta hapta anirom mahaka loinena koiba satsi haina hairami wafam duda sonna su yarami aduga treber na sonda nahaki babagi box tagi aina masi thingnerakpani masi paw haiduna larik amasu piraki larik asigi mamingna lost city of atlantis haina tholi aduga hojik songi bag tagi ngasai center of the art ta mahaki lambi lamjing birakhiba usektu songi bag tagi paithoraki bagi saktam asi ullaga film asi matang asida loisilei ngasigi aihaki explanation asi kamdo bagi habidu comment section da ibiramu pumnamakpu amuka na khoramjari